Bisnupur district ki Phougakchao Ikhai da leiba yumdagi huranba huranlambani haiba gi maralda Phougakchao Ikhai da leiba kumaon regiment ki personal miyamna faduna Phougakchao Ikhai police station da sinakibagi wahodagi kumaon regiment amade mafam adugi miyamani gi marakta yamna chawna buknaba thoklure mafam adudagi fangba pauna hai Phougakchao Sanamahi Leirakta Leiba Kalachan Koba Magi Yumda Ngarang Numidang Sakhang the Bamio Karana Poche Huranba Changal E Haibagi Pau Tabdagi Mafamadugi Miam the Changshiluba Matamda AR get dress set Bamio Kara Toklak Patinaki Mafamaduda Command Regiment ki personal sing duty Tawanina Makoi Oram Gadra Haina Kalubani Haide Madugi Matung Lekai Dugi Mio Sing na Huranba Changlaki Bamio Singadu Kanano Haina Tigatuba Matamda Command Regiment ki personal sing Oram Le Haiba Kangbangam Badagi General personal singatu Fagatuna Phougakchao police station disena ki haire Fazan Kiba command regiment ki personal singadu thadoko haibagi wakhalonda command regiment ki yamna personal singna matik chaba khulai paituna Phougakchao police station da thomjilaktuna station asi overpower tawna bahona ki command regiment ki thawong adu gyaning da bafongdok laduna lekai adu ki amate akoibada leriba miyamna command regiment ka akan ba mawong da mukna pathoki thawdok adu da command regiment ki maikei da ki miyam da on shinduna khut tharaki haire Huran phare begini sikam bio. Selaku ujung misam gak pudar ya. Muyam phatre hana di muje taure. Yang pure je. Yang. Muyam bio kumaon si mena bi pure, kumaon si mena apa pure. Kumaon si mena bi pure, kumaon mi pure. Kumaon mi pure. Muyam bio. Kumaon si mena mi pure. Ini sebar mi pure pure. Muyam bio, tu bisa. Kina thare. Hah? Sudah tu bisa bio muyam. Huran phare begini sikam bio.